चिन्ना चुंगसेनबी ताइबंगी कंपनी मनाक नकना का बरा अमा फंगे मफम सुयाम चाबा हाइबदु ओइरे चुंगसेनबी मागी बरा दुदा लैबदा चंगदब पोचै लैदुना का अदुदा चंगलई तसेंगबदी का अदु नोंगमनिनिगी ममांगदा मी लेरंबा ओइबना सेंगदोकपा खोटपदी तौद्रे ताइबंग सु सोमदा ऑफिस थेंगले हाइदुना होबे होबे लोइसिली ngasi sana matumsu school chatki haiduna ningai tawrare taibangsu loisinba loiduna changlakpada sana matumna ningai tawduna leirami taibang sangsinduna kaidore na Ricky na tamo school chatki haiduna ningai tawrini taibang tapna ngasi suamo sana nangi ayo sufatri kamai jatoino sana matumna adudi mama manakta sase taibang na कोन ससे सना मतुम निगाई तौरई तल्ले नोइना लाकनी हारगा सुंगलाक दे ताइबंग हंदक्ति सावना नंगी ममा सिख्रे यारबा ngasi नंग मागी मरमदा अमु हन नचिंद पनबा यारो हेपलबा अइना कैदौगे यंग सना मतुमसु हंदक्ति कबलई रिकीसु सना मतुमबु कोनसिंदुना ताइबंगदा येंगलगा कैनो तामो अंगांग सिदा तौरिसिबो ताइबंग साउना असुकोटबा अइबु कै हाइरगा माबु थेमने अइगी मैचाक से कोकनबा कौथोकनबा होटनबदा अइ वारे अइ निंगसिंगदनबा होटनबने अदुबु कैगिनो माना सुम निंगसिंग हलिबा अइना मागी कै वालहंगे मायम फतबने रिकीना फना ओइदुनसु अंगांगसिना कै खंगदोनो तामो ताइबंग चंगसिंदुना सना मतुमदा येंगलगा सना नंग हयेंगदगी ममा पनबा यादेको सना मतुमसु कपलगा लई ताइबंगी हौजिकी मतौदु ngasiना ahanbani aduna taibangbu kina yengduna kapduna leiri taibangsu sangsinduna machabu mathada chetna konchinduna kablai tanja aduda asa tholakduna Ricky bu kaurei Ricky imagi bungo Ricky mamai leithokduna kaidorei ma asa Ricky gi khudang du paiduna chinglaga pukre aduga thongjil mapanda atappa khonjelda se चेसिदने साइन तहलो रिकी ममादा साउना ngakna yenglai asa tapna hey yengduna layanu pangnun he umnamakse nangi loina oiduni napagi de haina giyani Ricky handakni wahai amata hairamdabi mamagi makhutagi chedu tap lauduna taibangi manak tamna pusinkhre taibangsu sana matumbu pamkhatuna mamai leithokduna yenglakmada Ricky gi makhutagi chedu urai उरिबा तौरिबा खुदिंग वहाइना हाइदोक्ट्रबसु मिगी मोंग अमदा मीदुना करी हाइनिंगली हाइबा लाइना खंगबा ngamba ताइबंगनी ताइबंग खंगना हंगलई कैदौरे नाव रिकी ममाई लेथोक्तुना ममादा अमुक्तंग येंगलमलगा मखुत्ता पाइरिबा प्रॉपर्टी की चेदु सिंगुप साना सेगाइख्रे ताइबंगदी ngakna तौरिबा मोंगदु येंगदुना लै रिकीना तामो मसी कानाबा लैते ताइबंग ममितु असादा अमुक्तंग येंगलमलगा नाव तामो वा हाइगे इमाना सिलिबा खुदिंगमक नंग अइगी फनबा ngakतने कैगिनो नंगना प्रॉपर्टी की पेपर सेगाइरिबा आसा साउनिंग बोय कैबोय फचंगलक्तुना ताइबंग द ओनसिनदुना साउना हे नंग नाइगी इसादा परातम बिबा याब्रा हा रिकी हंदक्ति साउना ममादा येंगलगा इमा सु ताबियो इमाना तामोदा असुमना तौबसाय मतुंगदा अमु हन्ना तौदबा फै नत्रदि इमाबुसु कया अफबा ओइरोय हंदक्ति ताइबंग रिकी गी ममाइदा खुपाकना थारई अदुगा कैगिनो नंगना अदुमना हाइबा नंगैगी इखा थाबा इनाउने अइगी इनाउना ममा अपादा लमचत बिबार कायो मनाव ओइखिबदि मयामबा अइ अमा लेरिङैदा ओइथोक्तबने नंगना ngasi उलिबा एटीट्यूड से अमु हन्ना उतना वहनो रिकी कपलदुना तामो आसा साउना नंग नाइगी इचादा फुबा याब्रा नंगैगी इचा नते अदुगा अइगी इचागा नंगा मानबा कैदौंदा खगयारो ताइबंग हंदक्ति तारकलिबा मपीदु तैथोक्तुना सना मतुंग पुथोक्तुना थोखरे चुंगसेनबी ngasi ahanba thabak join tawba numit oibana nganna lai changlakpada manager thengnare चुंगसेनबीना गुड मॉर्निंग सर मैनेजर नोकफे तौना मॉर्निंग मिस चुंगसेनबीना सर ताइबंगु लाख्रब्रा मैनेजर ना होय लाख्रे लाओ अइ नंगी थबक खरा ताके
ꯆꯨꯡꯁꯦꯟꯕꯤ ꯃꯦꯅꯦꯖꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯦꯅꯦꯖꯔ ꯃꯈꯨꯠꯇ ꯐꯥꯏꯜ ꯈꯔ ꯄꯥꯏꯔꯒ ꯁꯦ ꯁꯤꯒꯤ ꯐꯥꯏꯜꯁꯤꯡꯁꯦ ꯅꯪꯅ ꯁꯥꯔꯗ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯒꯗꯕ, ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯥꯏꯜ ꯃꯔꯣꯜ ꯂꯣꯟꯕ ꯆꯤꯌꯥꯔꯒ ꯇꯦꯕꯜꯒ ꯄꯨꯟꯅ ꯂꯩꯕꯁꯦ ꯅꯪꯒꯤꯅꯦ꯫ ꯅꯪ ꯍꯥꯟꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯃꯦꯟꯠ ꯇꯝꯂꯛꯄꯅꯤꯅ ꯑꯁꯤꯒꯤ ꯅꯣꯂꯦꯖꯇꯤ ꯂꯩꯔꯝꯒꯅꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯂꯩꯖꯩ ꯁꯥꯔ꯫ ꯃꯦꯅꯦꯖꯔꯅ ꯐꯔꯦꯁꯦ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯐꯥꯏꯜꯁꯤꯡꯁꯦ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯨꯔꯣ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯦꯅꯦꯖꯔꯗꯒꯤ ꯐꯥꯏꯜꯁꯤꯡꯗꯨ ꯂꯧꯗꯨꯅ ꯇꯥꯏꯕꯪꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯛꯏ꯫ ꯇꯥꯏꯕꯪ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯕꯤ ꯀꯝ ꯏꯟ꯫ ꯆꯨꯡꯁꯦꯟꯕꯤ ꯐꯥꯏꯜꯁꯤꯡꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯊꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯇꯥꯏꯕꯪꯗꯤ ꯂꯦꯞꯈꯠꯇꯨꯅ ꯐꯥꯏꯜꯗꯨ ꯃꯥꯁꯨ ꯂꯧꯊꯔꯛꯏ꯫ ꯐꯥꯏꯜꯗꯨ 5-6 ꯂꯧꯊꯔꯛꯄꯗ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯁꯛꯇꯨ ꯎꯔꯛꯂꯦ꯫ ꯇꯥꯏꯕꯪ ꯉꯥꯛ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯨꯠꯇꯤ ꯐꯥꯏꯜꯁꯤꯡꯗꯨ ꯑꯗꯨꯃꯛ ꯂꯧꯊꯔꯤ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯂꯣꯏꯔꯦ ꯁꯥꯔ꯫ ꯇꯥꯏꯕꯪ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯝꯃꯣ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯀꯝꯗꯧꯒꯦ? ꯁꯥꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯦ꯫ ꯁꯤꯒꯤ ꯐꯥꯏꯜꯁꯤꯡꯁꯦ ꯅꯪ ꯊꯣꯛꯄꯗ ꯑꯦꯀꯥꯎꯟꯇꯦꯟꯠꯗ ꯄꯤꯔꯝꯃꯣ꯫ ꯐ꯭ꯂꯣꯔ ꯀꯌꯥꯗꯅꯣ ꯁꯥꯔ? ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯤꯀꯣ, ꯐ꯭ꯂꯣꯔ 7ꯗꯅꯤ꯫ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗꯒꯤ ꯍꯧꯒꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯦꯜꯂꯤꯗꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯒ ꯁꯤꯟꯒꯗꯕ ꯄ꯭ꯔꯣꯖꯦꯛꯅꯤ꯫ ꯅꯪ ꯈꯪꯗ꯭ꯔꯁꯨ ꯃꯦꯅꯦꯖꯔ ꯑꯣꯔ ꯑꯩ ꯇꯥꯛꯀꯦ, ꯍꯣꯔꯦꯟꯗꯒꯤ ꯌꯦꯡꯕ ꯍꯧꯔꯁꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯑꯕꯣꯛꯇꯤ ꯅꯥꯕ ꯐꯔꯕ꯭ꯔꯥ? ꯆꯨꯡꯁꯦꯟꯕꯤ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯥꯏꯕꯪꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯇꯥꯏꯕꯪꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯇꯥꯏꯕꯪꯅ ꯍꯜꯂꯣ ꯗꯣꯛꯇꯔ꯫ ꯑꯔꯨꯟꯅ ꯁꯥꯔ ꯉꯁꯤꯁꯦ ꯁꯅꯥꯃꯇꯨꯝꯒꯤ ꯆꯦꯛ ꯇꯥꯕ, ꯌꯨꯝꯗ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥꯏꯕꯪꯅ ꯇꯥꯏ, ꯍꯣꯔꯦꯟꯁꯦ ꯑꯩ ꯌꯨꯝꯗ ꯍꯥꯏꯊꯔꯛꯂꯒꯦ, ꯑꯗꯨꯒ ꯌꯦꯡꯂꯁꯦ꯫ ꯑꯔꯨꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯉꯥꯏꯖꯔꯝꯂꯒꯦ꯫ ꯇꯥꯏꯕꯪꯅ ꯍꯣꯏ, ꯍꯣꯔꯦꯟ ꯄꯨꯡ 3ꯗ ꯊꯦꯡꯅꯔꯁꯦ꯫ ꯑꯔꯨꯟꯅ ꯍꯣꯏ ꯁꯥꯔ꯫ ꯑꯔꯨꯟꯅ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯦꯛꯇ ꯑꯣꯏꯈꯤ꯫ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯁꯤꯟꯕꯒꯨꯝ, ꯋꯥꯍꯩꯗꯤ ꯌꯥꯝ ꯊꯣꯛꯄ, ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯕ, ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯇꯥꯏꯕꯪꯅ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯃꯁꯥꯗꯨ ꯀꯩ ꯑꯁꯣꯏꯕ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯂꯩꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯇꯥꯏꯕꯪ ꯇꯞꯅ ꯂꯟꯆ ꯂꯧꯔꯛꯄ꯭ꯔꯥ? ꯌꯥꯝ ꯍꯪꯂꯛꯄ ꯋꯥꯍꯪꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯆꯨꯡꯁꯦꯟꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯧꯔꯛꯇꯦ꯫ ꯇꯥꯏꯕꯪꯅ 11:30ꯗ ꯂꯟꯆ ꯕ꯭ꯔꯦꯛꯅꯤ, ꯑꯩꯒ ꯇꯧꯁꯦ, ꯐꯥꯏꯜꯁꯤꯡꯁꯦ ꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯁꯦ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯐꯥꯏꯜꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩ ꯋꯥꯈꯨꯍꯪꯅꯣ ꯈꯪꯗꯦ, ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯂꯦꯝꯃꯤ ꯈꯨꯂꯦꯝꯁꯤꯒ꯫ ꯆꯨꯡꯁꯦꯟꯕꯤ ꯐꯥꯏꯜꯁꯤꯡꯗꯨ ꯄꯤꯔꯨꯔꯒ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯇꯥꯅ ꯂꯥꯛꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯥꯏꯜꯁꯤꯡꯗꯨ ꯌꯦꯡꯏ꯫ ꯇꯥꯏꯕꯪꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯨꯡꯁꯦꯟꯕꯤꯅ ꯆꯤꯌꯥꯔꯗ ꯐꯝꯈꯤꯕꯗꯨ ꯎꯔꯒ ꯀꯣꯜ ꯇꯧꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ, ꯑꯦꯁꯤꯁꯇꯦꯟꯠ ꯆꯨꯡꯁꯦꯟꯕꯤ ꯁ꯭ꯄꯤꯀꯤꯡ꯫ ꯇꯥꯏꯕꯪꯅ ꯂꯥꯎꯗꯅ ꯂꯩꯔꯦ, ꯂꯥꯛꯑꯣꯅꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏ ꯁꯥꯔ꯫ ꯆꯨꯡꯁꯦꯟꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯏꯕꯪꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯇꯥꯏꯕꯪꯅ ꯆꯪꯂꯣ꯫ ꯆꯨꯡꯁꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯆꯪꯂꯛꯏ꯫ ꯇꯥꯏꯕꯪꯅ ꯁꯤꯒꯤ ꯃꯩꯁꯤ ꯃꯨꯠꯊꯠꯂꯣ꯫ ꯆꯨꯡꯁꯦꯟꯕꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯥꯏꯕꯪꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯏꯕꯪ ꯇꯞꯅ ꯄ꯭ꯔꯣꯖꯦꯛꯇꯔꯁꯦ ꯀꯥꯞꯄꯗꯤ ꯉꯥꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯩꯗꯨ ꯃꯨꯠꯊꯠꯂꯤ, ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯇꯥꯡꯗ ꯇꯥꯏꯕꯪ ꯇꯥꯛꯄ ꯍꯧꯔꯛꯏ꯫ ꯍꯥꯏꯅ ꯄꯨꯡ 3 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯈꯨꯗꯥꯡꯒꯤ ꯘꯔꯤ ꯌꯦꯡꯂꯤꯉꯩ ꯑꯔꯨꯟꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯆꯤꯟꯒꯗ꯭ꯔꯥ? ꯆꯨꯡꯁꯦꯟꯕꯤꯅ ꯁꯥꯔ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯇꯥꯏꯕꯪꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯕ ꯐꯥꯎ ꯇꯥꯛꯅꯤꯡꯕ, ꯑꯗ ꯑꯩꯁꯦ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯔꯦ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯌꯨꯝ ꯆꯠꯄꯤꯗꯣꯏꯔꯥ ꯁꯥꯔ? ꯇꯥꯏꯕꯪꯅ ꯍꯣꯏ ꯆꯠꯅꯤ, ꯅꯪꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯆꯠꯂꯁꯤ, ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯇꯨ ꯑꯩ ꯂꯣꯏꯕ ꯐꯥꯎ ꯇꯥꯛꯀꯦ,
ꯌꯨꯝꯒꯤ ꯃꯤꯅ ꯆꯩꯒꯗ꯭ꯔꯥ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯁꯥꯔ ꯑꯩꯗꯤ ꯑꯣꯔꯐꯥꯟꯅꯦ꯫ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ, ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣꯍꯣ ꯁꯣꯔꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯥꯔ, ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯇꯥꯏꯕꯪꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ, ꯆꯨꯡꯁꯦꯟꯕꯤꯁꯨ ꯇꯥꯏꯕꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯌꯧꯔꯛꯄꯗ ꯗꯣꯛꯇꯔ ꯑꯔꯨꯟꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯟ ꯇꯥꯏꯕꯪꯒ ꯆꯨꯡꯁꯦꯟꯕꯤꯒ ꯍꯜꯂꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯇꯥꯏꯕꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤꯉꯩ ꯑꯔꯨꯟꯅ ꯃꯥꯡꯗ ꯂꯦꯞꯄꯗꯨ ꯎꯔꯨꯗꯕꯅꯤ, ꯍꯧꯖꯤꯛꯇ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯎꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯗꯤ ꯄꯥꯈꯠꯂꯦ ꯍꯥꯏꯕꯕꯨ ꯃꯁꯥꯒꯤ ꯏꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯕꯅ ꯃꯤꯍꯨꯜꯒꯤ ꯈꯣꯡꯊꯥꯡꯁꯨ ꯀꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯍꯨꯜꯒꯤ ꯃꯈꯣꯜꯗꯨ ꯐꯥꯎꯕ ꯃꯅꯥꯛ ꯅꯛꯅ ꯆꯠꯃꯤꯟꯅꯔꯤꯕ ꯇꯥꯏꯕꯪꯅ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯦ꯫ ꯑꯅꯤꯗꯨ ꯆꯪꯂꯛꯄꯗ ꯑꯔꯨꯟꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯇꯥꯏꯕꯪ ꯑꯔꯨꯟꯗ ꯌꯦꯡꯂꯒ ꯒꯨꯗ ꯏꯚꯅꯤꯡ ꯗꯣꯛꯇꯔ꯫ ꯑꯔꯨꯟꯅ ꯒꯨꯗ ꯏꯚꯅꯤꯡ ꯁꯥꯔ꯫ ꯆꯨꯡꯁꯦꯟꯕꯤꯗꯤ ꯃꯉꯣꯟꯗ ꯀꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯕꯅꯤ꯫ ꯇꯥꯏꯕꯪꯅ ꯗꯣꯛꯇꯔ ꯉꯥꯛ ꯐꯝꯕꯤꯔꯝꯃꯨ, ꯑꯩ ꯁꯅꯥ ꯀꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯔꯨꯟꯅ ꯍꯣꯏ ꯁꯥꯔ꯫ ꯇꯥꯏꯕꯪ ꯃꯅꯨꯡ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯔꯨꯟ ꯆꯨꯡꯁꯦꯟꯕꯤꯗ ꯑꯉꯛꯄ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯑꯔꯨꯟꯗ ꯌꯦꯡꯂꯒ ꯗꯣꯛꯇꯔ ꯌꯥꯝ ꯊꯥꯖꯗꯅ꯫ ꯑꯔꯨꯟꯅ ꯉꯥꯏꯈꯣ, ꯀꯩꯒꯤꯅꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯃꯥꯡꯈ꯭ꯔꯤꯕ? ꯆꯨꯡꯁꯦꯟꯕꯤ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯗꯣꯛꯇꯔ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅ ꯉꯥꯡꯅꯐꯝ ꯇꯤꯟꯁꯤꯠꯐꯝꯅꯤ꯫ ꯑꯩꯅ ꯐꯅ ꯑꯐꯕ ꯇꯧꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯐꯅ ꯎꯈꯤꯔꯣꯏ꯫ ꯑꯗꯨꯒ ꯑꯩ ꯃꯇꯥꯡ ꯌꯦꯡꯂꯒ ꯑꯕꯣꯛꯀꯤ ꯑꯁꯇꯤ ꯅꯪꯅꯕ ꯆꯠꯄꯅꯦ꯫ ꯑꯔꯨꯟꯅ ꯅꯪꯕꯨ ꯁꯥꯔꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯩꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯗꯣꯛꯇꯔ, ꯃꯇꯥꯡꯅ ꯑꯩ ꯃꯤꯔꯣꯠꯄꯤ ꯑꯣꯏꯈꯤꯕꯅꯦ꯫ ꯑꯔꯨꯟ ꯇꯞꯅ ꯐꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯔꯅ ꯅꯪꯕꯨ ꯁꯅꯥꯃꯇꯨꯝꯒꯤ ꯗꯣꯅꯔꯅꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯅ ꯑꯔꯨꯟꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ, ꯁꯅꯥꯃꯇꯨꯝꯁꯤ ꯇꯥꯏꯕꯪꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯁꯥꯔꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯍꯦꯜꯊꯀꯤ ꯐꯤꯕꯝ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ? ꯁꯥꯔꯅ ꯑꯩꯁꯦ ꯗꯣꯅꯔꯅꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯈꯪꯂꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯋꯥꯐꯝꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯦ꯫ ꯑꯩꯅꯗꯤ ꯋꯥꯐꯝꯁꯤ ꯁꯥꯔꯗ ꯍꯧꯗꯣꯛꯂꯔꯣꯏꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯥꯏꯕꯪ ꯁꯅꯥꯃꯇꯨꯝꯕꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯁꯅꯥꯃꯇꯨꯝ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯨꯡꯁꯦꯟꯕꯤ ꯎꯕꯗ ꯀꯧꯔꯛꯏ, ꯃꯤꯁ꯫ ꯇꯥꯏꯕꯪꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯗꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁꯅꯥꯃꯇꯨꯝꯁꯤ ꯇꯥꯏꯕꯪꯒꯤ ꯃꯆꯥꯅꯤ ꯈꯪꯂꯛꯄ ꯃꯇꯝꯁꯤꯗ ꯁꯅꯥꯃꯇꯨꯝꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯥꯎ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯅꯪ ꯅꯥꯕ ꯐꯔꯕꯣ? ꯁꯅꯥꯃꯇꯨꯝꯅ ꯐꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯅꯥꯃꯇꯨꯝꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯒ ꯅꯥꯗ꯭ꯔꯦꯕ, ꯅꯥꯍꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯤꯗꯩꯗꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯤꯁ, ꯅꯪ ꯀꯩꯒꯤꯅꯣ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯗꯤ? ꯆꯨꯡꯁꯦꯟꯕꯤꯅ ꯑꯗꯨꯕꯨꯔꯣ ꯃꯤꯁꯁꯦ ꯑꯌꯣ ꯇꯧꯕ꯫ ꯁꯅꯥꯃꯇꯨꯝꯅ ꯑꯌꯥ ꯃꯤꯁ, ꯅꯪꯁꯨ ꯄꯨꯛꯇ ꯑꯌꯣ ꯇꯧꯕ꯭ꯔꯥ? ꯌꯦꯡꯒꯦ, ꯐꯨꯔꯤꯠ ꯍꯥꯏꯒꯠꯂꯣ꯫ ꯆꯨꯡꯁꯦꯟꯕꯤ ꯉꯛꯆꯥꯅꯅ ꯇꯥꯏꯕꯪꯒ ꯑꯔꯨꯟꯒꯗ ꯌꯦꯡꯂꯛꯏ꯫ ꯇꯥꯏꯕꯪ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯁꯅꯥ, ꯗꯣꯛꯇꯔ ꯑꯪꯀꯜꯅ ꯅꯪ ꯉꯥꯏꯔꯦ꯫ ꯁꯅꯥꯃꯇꯨꯝꯅ ꯇꯜꯂꯤ ꯃꯤꯁ, ꯁꯦꯕ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯅꯥꯃꯇꯨꯝꯗ ꯌꯦꯡꯂꯒ ꯁꯅꯥꯃꯇꯨꯝ ꯁꯦ, ꯂꯝ ꯍꯦꯜꯂꯗꯤ ꯑꯌꯣ ꯇꯧꯕ ꯍꯦꯟꯖꯤꯜꯂꯅꯤ, ꯂꯝ ꯍꯦꯟꯕ ꯌꯥꯗꯦ, ꯃꯔꯝ ꯃꯣꯛꯄꯅꯦ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯤꯁ, ꯑꯩ ꯑꯌꯣ ꯇꯧꯕ ꯐꯔꯒ ꯌꯦꯡꯒꯦꯀꯣ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯂꯥꯛꯑꯣ ꯁꯣꯝꯗ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯅꯥꯃꯇꯨꯝꯕꯨ ꯊꯦꯝꯗꯨꯅ ꯑꯔꯨꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯥꯏꯕꯪꯁꯨ ꯆꯨꯡꯁꯦꯟꯕꯤꯅ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯎꯔꯒ ꯋꯥꯈꯜꯗꯨ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯀꯨꯏꯅ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯉꯁꯤꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯔꯨꯟꯁꯨ ꯁꯅꯥꯃꯇꯨꯝꯕꯨ ꯆꯦꯛꯑꯞ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯔ, ꯍꯟꯗꯛꯇꯤ ꯍꯤꯗꯥꯛ ꯂꯣꯏꯈ꯭ꯔꯗꯤ ꯂꯦꯞꯄ ꯌꯥꯔꯅꯤ꯫ ꯇꯥꯏꯕꯪꯅ ꯑꯗꯣ ꯗꯣꯛꯇꯔ, ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯨꯔꯤꯟ ꯃꯆꯨꯁꯤ ꯈꯔꯗꯤ ꯁꯦꯡꯗ꯭ꯔꯤ꯫ ꯑꯔꯨꯟꯅ ꯑꯗꯨꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯆꯨꯗ ꯆꯦꯟꯖ ꯂꯥꯛꯀꯅꯤ꯫ ꯇꯥꯏꯕꯪꯅ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯔꯨꯟꯅ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯏꯕꯦꯝꯃ,
ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯆꯨꯡꯁꯦꯟꯕꯤꯅ ꯐꯅꯤ ꯗꯣꯛꯇꯔ ꯑꯔꯨꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯥꯏꯕꯪ ꯍꯧꯖꯤꯛꯇ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯦ ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏ ꯁꯥꯔ ꯁꯅꯥꯃꯇꯨꯝ ꯃꯃꯥꯏꯗꯨ ꯇꯥꯏꯕꯪꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯄꯄꯥ ꯃꯤꯁꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯗꯣꯏꯔꯥ ꯇꯥꯏꯕꯪꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯆꯨꯡꯁꯦꯟꯕꯤꯅ ꯐꯠ ꯈꯨꯝꯂꯛꯏ ꯂꯩꯔꯨꯌꯦ ꯃꯤꯁꯁꯦ ꯅꯪ ꯄꯄꯥꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ ꯁꯅꯥꯃꯇꯨꯝꯅ ꯃꯤꯁ ꯑꯩꯈꯣꯏꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯆꯥ ꯂꯩꯖꯩ ꯌꯦꯡꯖꯒꯦꯔꯥ ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯦꯡꯗꯣꯏꯅꯦ ꯂꯣꯏꯃꯛ ꯇꯥꯏꯕꯪ ꯁꯅꯥꯃꯇꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯁꯦ ꯅꯪꯒꯤ ꯌꯦꯠꯄꯤꯁꯦ ꯇꯧꯔꯅꯨ ꯅꯪ ꯃꯤꯁꯁꯦ ꯊꯕꯛꯀꯤ ꯂꯥꯛꯄꯅꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯂꯥꯎ ꯇꯥꯏꯕꯪ ꯃꯃꯥꯏꯗꯨ ꯆꯨꯡꯁꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯪꯉꯁꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯇꯥꯏꯕꯪ ꯁꯅꯥꯃꯇꯨꯝꯕꯨ ꯄꯝꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯅꯨꯡ ꯌꯧꯔꯛꯄꯗ ꯇꯥꯏꯕꯪ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯅ ꯁꯦꯝꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯨꯡꯁꯦꯟꯕꯤꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯁꯅꯥꯃꯇꯨꯝꯗꯤ ꯇꯥꯏꯕꯪꯅ ꯊꯦꯝꯗꯨꯅ ꯊꯅꯝꯂꯕꯅꯤ ꯇꯥꯏꯕꯪ ꯃꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯗꯨꯅ ꯐꯝꯃꯣ ꯆꯨꯡꯁꯦꯟꯕꯤꯁꯨ ꯉꯁꯥꯏ ꯍꯜꯂꯛꯄ ꯐꯥꯏꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯁꯥꯔ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔꯗꯤ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥ ꯇꯥꯏꯕꯪꯅ ꯌꯥꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯆꯨꯡꯁꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯏ ꯇꯥꯏꯕꯪ ꯇꯞꯅ ꯐꯥꯏꯜꯁꯤꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛ ꯇꯥꯛꯄ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏ ꯌꯨꯝ ꯆꯪꯂꯛꯄꯗ ꯆꯨꯡꯁꯦꯟꯕꯤ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯦꯝꯊꯣꯏꯁꯨ ꯁꯨꯃꯥꯡꯗ ꯋꯥꯏꯔꯝ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯊꯣꯏꯅ ꯀꯩꯗꯧꯔꯦ ꯆꯤꯡꯂꯦꯝꯕꯅ ꯏꯃꯥꯁꯤ ꯆꯨꯡꯁꯦꯟꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯌꯥꯝ ꯉꯛꯄ ꯁꯥꯗꯨꯅ ꯀꯩ ꯍꯥꯏꯕ ꯆꯤꯡꯂꯦꯝꯕꯅ ꯏꯃꯥꯁꯤ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯏꯐꯝꯗꯒꯤ ꯅꯥꯊꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯉꯥꯡꯁꯤꯡꯗꯨꯅ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯃꯗꯨ ꯍꯥꯏꯅꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯃꯆꯥ ꯎꯍꯟꯗꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯗ ꯄꯣꯛꯄ ꯅꯤꯡꯊꯧꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯑꯥꯔꯀꯦ ꯁꯥꯒꯩꯒꯤ ꯃꯆꯥꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯀꯞꯄ ꯄꯛꯆꯗꯦ ꯀꯥꯟꯅꯗꯦ ꯃꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯊꯤꯒꯅꯤ ꯆꯤꯡꯂꯦꯝꯕꯅ ꯏꯃꯥ ꯅꯨꯡꯁꯤꯕꯁꯦ ꯊꯤꯔꯒ ꯐꯪꯒꯗꯕ ꯅꯠꯇꯦ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯆꯨꯡꯁꯦꯟꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯦꯝꯊꯣꯏꯅ ꯏꯆꯥꯅ ꯀꯞꯇꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯕꯗꯣ ꯏꯃꯥ ꯆꯤꯡꯂꯦꯝꯕꯅ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯀꯥꯗ ꯄꯣꯊꯥꯒꯦ ꯑꯩ ꯀꯧꯊꯣꯔꯛꯀꯅꯨ ꯃꯦꯝꯊꯣꯏ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯐꯔꯦ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯒ ꯇꯥꯟ ꯐꯅ ꯑꯗꯨꯝ ꯆꯥꯔꯦ ꯏꯆꯥꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯑꯩ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯔꯝꯗ ꯁꯦꯔꯥꯟꯅꯕ ꯄꯥꯎ ꯇꯝꯁꯤꯟꯗꯨꯅ ꯏꯆꯥꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯜꯍꯟꯗꯕ ꯌꯥꯗꯦ ꯁꯣꯝꯗ ꯆꯨꯡꯁꯦꯟꯕꯤꯒ ꯇꯥꯏꯕꯪꯒꯁꯨ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯃꯨꯗꯨ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯥꯏꯃꯨꯅ ꯏꯕꯦꯝꯃꯁꯤꯔ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯦꯁꯤꯁꯇꯦꯟꯗꯣ ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯥꯏꯃꯨꯅ ꯀꯩ ꯂꯝꯗꯩꯅꯣ ꯏꯕꯦꯝꯃꯗꯤ ꯆꯨꯡꯁꯦꯟꯕꯤꯅ ꯄꯥꯕꯨꯡ ꯑꯩ ꯂꯩ ꯍꯤꯡꯒꯣꯜꯗꯩꯅꯦ ꯃꯥꯏꯃꯨꯅ ꯍꯣ ꯊꯦꯡꯉꯦꯅꯦ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯤ ꯄꯥꯈꯠꯅꯔꯝꯂꯅꯤ ꯆꯨꯡꯁꯦꯟꯕꯤꯅ ꯄꯥꯕꯨꯡ ꯌꯥꯅꯤ ꯑꯗꯨꯏꯗꯤ ꯇꯥꯏꯕꯪꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯃꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯈꯤꯒꯦ ꯃꯥꯏꯃꯨꯅ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨ ꯁꯅꯥꯃꯇꯨꯝꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ ꯁꯅꯥꯃꯇꯨꯝ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯄꯄꯥ ꯃꯤꯁ ꯃꯌꯨꯝ ꯆꯠꯂꯗꯣꯏꯔꯣ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯆꯠꯂꯅꯤ ꯀꯩꯗꯧꯔꯦ ꯁꯅꯥꯃꯇꯨꯝꯅ ꯃꯤꯁꯅ ꯑꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯆꯥꯗꯣ ꯌꯦꯡꯅꯤ ꯍꯥꯏꯔ ꯌꯦꯡꯗꯦ ꯆꯨꯡꯁꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯃꯇꯨꯝ ꯃꯤꯁꯅ ꯃꯊꯪ ꯂꯥꯛꯄꯗ ꯌꯦꯡꯂꯒꯦ ꯁꯅꯥꯃꯇꯨꯝ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯄꯥ ꯃꯤꯁꯁꯦ ꯑꯩ ꯃꯃꯥ ꯑꯣꯏꯍꯜꯂꯁꯦ ꯇꯥꯏꯕꯪ ꯉꯛꯅ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯛꯏ ꯇꯞꯅ ꯁꯅꯥ ꯃꯤꯁꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦ ꯍꯌꯦꯡꯈꯩ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯁꯅꯥꯃꯇꯨꯝꯅ ꯄꯄꯥ ꯑꯗꯨꯗꯤ ꯑꯩ ꯃꯃꯥ ꯄꯤꯌꯨ ꯇꯥꯏꯕꯪ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯏꯆꯥꯒꯤ ꯃꯃꯥ ꯄꯄꯥꯅ ꯄꯤꯅꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯏꯆꯥꯗꯤ ꯁꯦ ꯅꯣꯏ ꯃꯤꯁꯁꯦ ꯃꯌꯨꯝ ꯐꯥꯎ ꯊꯤꯜꯂꯨꯈꯤꯒꯦꯀꯣ ꯃꯥꯏꯃꯨꯅ ꯃꯁꯨ ꯁꯅꯥꯃꯇꯨꯝ ꯄꯨꯄꯨꯒ ꯂꯩꯍꯧꯁꯤꯂꯥ ꯁꯅꯥꯃꯇꯨꯝꯅ ꯇꯜꯂꯦ ꯃꯅꯝ ꯅꯝꯊꯤ ꯇꯥꯏꯕꯪꯅ ꯁꯅꯥ
Sana matum handakti perum tawduna leihore. Chungsenbiga Taibanggasu tholai. Anidu garida kakhatuna garidu thauba haurai. Taibang tapna wa haudorai. Sanana haiba wadu lana khanganu ko. Chungsenbina hoi sir. Taibangna handaki operation tawbadagi hele masa se khengba. Chungsenbi wadi nganglakte. Mamaidu Taibangda haifet onsinduna. Taibangna haidiba wadu thawai yauna tari haibagum Taibangda yenglai. Taibang tapna adubu ichagi kidney asibu donate tawbirama misakto hojik fawbagi oina thiba phangdri nakhoi lei hingoldaini ai ma phanglabadi wa makha tagi tawbaga kol ama laksilai Chungsenbina sir kolai Taibangna excuse me hello tamo Taibang ngakjanana kana aine mirane Taibang handakti sauningna aidi hojiki oinadi mira kowidi kanano khangde hanadi khanglamba yai adubo miyoi mapokni haukiba kaukhiba hauna sane aduna isu mira kanano kaukre Taibang wahaidu hairaga koldu kakthali Chungsenbidi Taibangna adumna sawba ubada pakhatpaga ngakpaga yengduna lei Chungsenbina sir hayengi thabaki schedule se WhatsApp ta tharakadra Taibangna Chungsenbi driver du da onsinduna yarani yaure Taibang mafamdu ngakna yenglai Chungsenbi da amuk onsinduna kaino nang sida oina leirabo Chungsenbina hoi sir Chungsenbi mamai leithokduna gomkhre Taibang su kumtharakduna phare leihoro hayeng pung 8 makhai nangnaba lao Chungsenbina hoi sir aisu changkhrage Chungsenbi wahaidu hairamlaga manung changkhre Taibangsu leptuna yengduna leihawi mathangi numitni Chungsenbi numidang thenglafau presentation semnaba hotnabada thengna tumbana elam khonglafau tumba haugatte handakti khongba henmanbana Chungsenbi ngaufing haugalai aduga ayukki mana tawgadaba singdu tawri office chatpa nangnaba haiduna breakfast semlingai kol ama laksilai Chungsenbisu kanano haina yengdabi kol du paikhalai nang kaida lei